Thambal sanglen BJP na lusingduna high level meeting ama en beren amasum senior MLA sing amasum office bear sing yauna central gi leaders sing yauna hujik pangthokli kari wafam da maru oina khanari bano haiba mayam puna anau update ngamina saina channel sigi makedi gi mayang phom da makhata na thamjari Laibak thiba topa paw man accident auto driver siri khangabok saru mandop haira khangnaba mapada diesel auto amaga bullet amaga thingjanabada auto driver khudakta mafam dumakta laikhidre hairi laikhidraba miyoidugi mamingna laisram ingo sasa yangkhiga mari khangabok awang laikai dagi all km blooming school ma yadagini asiba aksang police na lokotuna jenims ta postmortem gi damak pukre haina su paw mun makhatari Panam pauseg editorial mayam na thamjari maral gi matung ina sairak pisi thani pan khakta ngairiba angang yauna miyoi taruk hatkhiba jiribam gi thawdok sahi ama pharak le habisi ngasi gi manipur gi miyam na khangna dunu leiri masida snatna central army gi kem manung thabak suba miyoi kamal babu su mangkhiba gi ngasi phawba langla langjin amata puthokpa ngamdana leiriba sida natana Kuki narco terrorist na jiribam digi miyoi teret muksu tamthina hatokpikhiba gi wari leiribani asigumlaba tamthiba terrorist ki thawong sa thariba Kuki narco terrorist bu sawgatpa Kuki jaw miyam na ngasi phawba makhoi gi masindagi asumba wafam amata ngangdana oidaba aranba wafam kyari yumpham oi warol sing phawba sirol ngasi gi India lengakta bisinba leptri haibsi su ngasi gi Manipur gi yellow furup sina khangna dunu leiri haibige nakala maromda Malem gi miyamna malem gi mahoksa gi khal kaidana thamna bo honabada umang wamang kokthokpa toklasi haina launari gi matamasida Kuki singna Manipur gi singi lamda hobo upal wapal kiyamuk maru pawna kokthoklaga popi pambi thaduna miyoibu khunaina athingba thamliba mayai kaba polam brown sugar amadi heroin number 4 sungli oirakliba ngasi gi Manipur gi phibam asibu ngasi gi India lengana Kuki singi aranba tawbusing kiyam koina yengduna laikhikadawriba haibagi wahangi pakum kari numita Manipur gi lanjadraba yellow furup singda pigadawri haiba amuk lakpagum tawri amaromdana mi nasu lai nasu yadraba Kuki singi thawong singa sida ngasi gi India lengana kumai oini yengduna leirabra haibagi wafam kayamo state asida leiriba tungan furuk khanglu kayamukna mekei kyari ngangnarakli Nakala maromdana Manipur gi puwari ki sagonaba chingjaw am oiriba thangjing singi haujuk oiriba phibamasi state asida leiriba karama furu kanglupna oihalibano haibisi amuhana hangnarudrabasu Manipur gi miyamna ikhangna khangnaramgani khali nakala maromdana Manipur gi yellow furu oiriba singda khundariba furu kanglu kayanasu Kuki singna lamda masigi singi lamda popi thabada athingba pirakpada natana hana thadru leramba popi sing maru oina state asigi yellow fruit singi lamgi sarukta popi thaba sing manghanbigi thabak torakpadagi paw sing tanarapum torokli habige ngasigi malemgi miyamna sukya yanadraba hiram singda Kuki singna torokli thabak thong sing asibu makata na ngasigi India lengangna Saktha thaduna makhatana makhoina tawning tawhonba tarabadi India gi phajakraba laipak lengak londa sound akaiba pirakpu yai khali maramde Kuki singna Manipur logi wangbada thabak tawba khudingmakpu thingdaba tarabadi Manipur gi Kuki singna taba maphamsingda India gi constitution chatnadre haina India sinba thungna laukthokpa sungmani khali maramaduna Manipur khundariba nomadic tribe maru oina Kuki singna namna taba maphamsingda India gi lo lei khanganaba maralaiba miyu amata chithadana furuk kangluki khetnaba thamdana logi wangbada thabak tawbusing maralgi matung ina serak pisi haiwa panam pauksigi editorial thamjari Gujarat ki Bilimorad police ku numai kapna khre interstate weapon racket thukai Gujarat ki Sabsali district ki manung sena leiba Bilimora city da state monetary cell na hotel amada khulai laithok laisin gi thabak thoram sa tharingai da sangsinduna numai kapna bigi thawdo ama tholakpadagi ama solaga ahum phare loinana state singi marakta khulai gonthok gonsin tawbagi racket ama thugai bangam khre police ki maikei digi hotel adu sangsin lum matamna gang khutpu adu numai kap thorakani madura handuna kapada gang gi miyoi ama makhongna numai na panki adugi mari ama na phabangam khi Gujarat police ki state monitoring cell na gang khutpu adudagi country made pistol ahum amasum kapya riba numai maru kunga teret mafam adudagi phagat pangam khi makhongna numai na palaba miyo edu Haryana dagi Yasinga Sundar Singa khawi ma police ka loina hospital pukotkhre hari loina pharaba atopa ahum aduna Rajasthan dagi Manish Kuluram Kumawat amasum Madan Gopiram
Kongwatni adugi atopa amana Madhya Pradeshtagi Rishabh Ashok Sharmani Thaudo adu loiraba matungna police na FIR ama register tawduna makha taba akupa marol sing hapsilagani hari Haryana Madhya Pradesh amasum Rajasthan state singi marakta gang sing aduna nongma yonthok yonsin tawbigi thabak sa thariba adu hena kupthana thijinna ba police ki maikei digi thabak paikhatlagani hari Belmora gi nomai kap na bigi thaudo aduna state aduda amuhana atop state konsinduna nomai leithok leisin tawbigi thaba asi sa thari haiba thawong adu make sing uli police ki maikei digi akan ba section Taurang laukhatna nongmai yonbegi newa sa tharamani haire ni su pau sida makhatana phongdokli Nigeria da terrorist masel khuthona khre sani rom sikre Nigeria gi awanong pok thangbada leiba sat lek mapanda Boko Haram amasum Islamic State West Africa Province ISWAP degi lakpa rebel militant singa sat lek mapanda khundaba Dogon siku khungang da hoki pan waijing da khuthokna khibada terrorist sani rom sire hari sat leki paringadu jihadi singi operational zone sing oibaga loinana nga phaduna sel taliba sing o yanduna hingliba sing amasum sasan senduna imung puriba sing degi tax lobagi thabak sing chathai terrorist singi marakta inau nau na khuthokna bagi thawdo do Sahel region bu khudum channabagi panamda thokibani agency gi France Presse AFP thamlakpa oral amada terrorist masel khuthokna kibaduda ISWAP ge terrorist sanirom sikhibane hari laikhidraba ISWAP terrorist ngadu Nigerians military ga satminabani hainasu vigilance group ki member Babakura Kolona thamlakli Nigerians intelligence ki borol amabu IFP na quote tawradun phungdokhibada terrorist ki marakta khuthokna kibad yamna lumna lawbaga loinana Nigerians militant gi tamakta di yamna nungaiba pawn hari khuthokna ba du da miyoi samog yankhai gi mathata aso apanangki ISWAP militant singasi Boko Haram dagi mase takhiba terrorist group ama oibaga loinana IS ka mapang oina satminari kumja english ngani ga taraga tarukta Boko Haram dagi ISWAP mase takraba matungna faction ani gi marak hanjin khuthokna bagi thawdok sing thoktuna lakli sat lek asi faction sing asina control tawna bo honarak par faction sing gi marak khuthokna rakhibani UN Environment Program na thamlakpa warolamada sat lek asi Nigeria gi yamna maruiba part oirakhibaga loinana khumja english singa mag samapan go humfu dagi part adugi saktam sing sada maudra gi sang mangsilakli part asigi isingi saruk sing nemthakibana maram oiraga territory phawduna anoba lambi sing semkibani akhang hai sing phungdoklibada ISWAPAC faction ani gi marakta mapangal kanba masum mara lei haina lawbaga loinana sat leki mafam sing khudum sanaba honabada Boko Haram na mai paktuna lakhi kumja english sing ani ga kunga mathoi gi medasu Boko Haram gi base ama oriba sambi sagi umang gi saruk singda ISWAP na landarakhi haidinsu pausda makhatari Gramin Bank ta bom gi landa satakraba matungna Bangladesh pumba mikup na humsingna laikri Bangladesh ta mikal pangthokna ba thawrang tawringai gi serak ta laiwa dugi chief advisor Muhammad Yunus ki Gramin Bank bom gi landa satakraba matungna Bangladesh pumba mikup na humsingna lainakri agency na pirak report amagi matungna Muhammad Yunus ki Gramin Bank ta atamna bom gi landa satarakpa sina Dhaka na hauna tangdu laita dabagi phibam ama mayuk na halari ngarang ayuk pung 9:45 tabada Mirpur da leiba Gramin Bank headquarter mamangda bom pokhayan bank adugi lanthum sing ama ara thon khibani minu hobo miyoi sing thamlak worolamada motorcycle tongduna lakpa miyoi ani na Gramin Bank tamna crot bomb ama langshilaba matungda mafam adu thadoktuna khonglei thuna sakhiyari bank adu landaraba matung pungkharagi manungda fisheries and livestock advisor Farida Akhtar gi business establishment amadasu bom gi landa sathaki Police na thamlakpa warola landa sa thariba du motorcycle lakhiba sing amadi miyoi sing aduna Gramin Bank office ta landa sa thakiba bom aduga sa manaba bom sijina kiyari Gramin Bank amasum business establishment landa sa thakraba matungna Dhaka gi atopa mafamsingda hana sunabagi thabak sing sandora kiyari